Image TV mieng tabiriba singbu nomaitham kajalna khurumjari hojik nunthilgi oiba pau pizari haukiba tang nipalda hojik manipurgi tongan ba mafam singda thokliba thodok asiga mari leinana sangsankiba miyamgi oiba khongjang amada 26 sector Assam Rifles Palengi personnel singna kablakpa nongmai maruna panduna lekhidraba athoba yengkom jeten sing asiba haksang ngasi Janemski moktagi purakre Lekhidrabagi imung manung misi asiga mari leinana semkiba JSC against the killing of innocent yengkom jiten sing by Assam Rifles atay tongan balup sing amadi miyamgi processanda loinana jitengi asiba haksang Janemski moktagi kaksing namdam tamna purakpagi lambida tongan ba miyamna ibel singna lekhidrabagi mafamda leikatuna ikai khumnaba utki Nasigi jitengi asiba haksang loba lakhiba duda saru yakhiba ex MLA Y Susandrana media da phongdokiba da jitena ngasi lebaki damak thawai katkiba aikhoigi sakthokningai amadi tamjaningai oi Manipur lengakna thodok asida chenariba AR singi mathakta athubada action lahoningi government na action logani di hairaga lodaba yaningde Manipur da Assam Rifles na Manorama case ki haktaktagi mathang manaw naina thodok kaya thokankhre Maram asina AR ge mayokta government na akanba firep ama lafam thoi Manipur da kuki lalhoba adubu Myanmar dagi changlakpa sing state amadi central government na free thaba manba asi laibak thibani English ama sama ngapigani English ama sani pan mawdrama thoida Manipur da chada tara tare lomta kuki leirambadu ngasi de charak na chada kullom leire asigumba ising isaugumna kuki gi misi hengalakli basi border nga iba AR nani masilengak na hokiba amadi hojiki matamda achatpa firep logadabani hainasu Y Susandrana phongdoki anase khoi Manipur hojik alalhoba kuki adusu barmahata ki sangpa mayama mababa sarkarna Bharat sarkarna Manipur sarkarna sum free thada leiba mandu seba sisu very unfortunate loino odara si state subject ni karige khoi top statement horga Salalobo kujok kara barmahata ki sangapasi ko immediately luisin gadung ne laweba ada Delhi da su request gadung ni however loino other si state subject ne ba karige khoigi state government karige top statement lobo ngam da bano aru sum mi sin bobo han bobo ha mari manga sum han da lebiya ade khoi masi acta ising isau thong hengal iba kuki masing se adi 1881 da about 7% de hoji nearly 20% ni population ye adi khunji nawai mar so matam da around 250 adwai le hai kuki village hoji disingo hungi mathang ni akoi kana na bodar ngai asal prangai adu akoi asal prananga padu fail usiragadi akoi state government na person presence top state lahu doba fazna bisil lahu doba dagi thori bangakne Thawal amasung Kaksang district apunbaluk ki convener Wakhom Jatin Kumar na misi asigi daita state government amadi Assam Rifles na pugadabani hojik Manipur gi miyam na changsiliba khongjangda takdal na achoba thodang lawgani Manipur dagi AR lawthokpa haibasi aikhoigi kholauni haiki hauki matam kya dagi Assam Rifles singna aikhoigi misam praja singbu otbanaiba aspa armed forces future power ek thamikan dagi na haugi phawbuda handaki irang asida me thari tholpo incident asida ngasi phawbuda sarfna olaktuna sum leibase state government kai dau lerige ba state government na unified command gi chairman phaw lawbo ngamdaba chief minister jina ngasi phaw mi halali se masigi daida sarai bal sum Manipur government pu gudam neba aikhoi haugi ngasi gi hakjang ngase tangai badna imung munung gi awaba musung lekai du gi awaba myam si yena anaba si lekai myam khana ju putha jabani tabu haugi ti aikhoi Manipur baja miyam kusam sangnarakba Manipur dagi sarai banja totally remove to haiba miyam kholau se ko takdang ju songgai loina asugum khongjang se takdang ju punga district ani so punga roller kani haugi makha tarakba lamdam se normal si property phawba amusung lamdam sigi praja miyam gi oiba chapchaba government will amaga loina lamdam si protection amusung security se state lenga ga maloi bagi chapchaba amusung central government so Manipuri praja singbo akhoi Indian citizen amana gi haibagi monda protect constitution protection right se piri phawba thawal amusung kaksing district apun belum na Manipur baja miyam ga sowa khongjang ka sangchal lakani
अथौबा येंखोम जितेंगी थवाई याउद्रबा हक्सांग हौजिक काक्सिंग लमखाइदा यौरकपदा मफम अदुदा लेरंबा मियामना लई कतुना अरोइबा इकाय खुमनबा उतखी महाकी हक्सांग असी काक्सिंगी मचिन मनाउसिंगदा लैबा वांखै मैराबा पोइलागी खुबम मनाक्ता लैरोल सल्लगनी थासेगी सेप्टेम्बर कुंदगी मणिपुरदगी AR हनखिबा हौरगनी AR गे महु सिन्नबा BSF अमदी ITBT गे कंपनी खरा मणिपुरदा थुंगलबा हौरे हाइना पाउगी सोर्स अमना हाइरी इंटरनेशनल पीस एंड सोशल एडवांसमेंट IPSA कंगलेपाक लिंखतखिबा चाही कुंतरुक सुबगी मपो कुमोन पालन थौरम ngasi मणिपुर प्रेस क्लब पांगथोखरे थौरम अदुदा IPSA कंगलेपाकी प्रेसिडेंट तौरांगबम ब्रिजिट एडवाइजर KS लुवांगसा अमदी यूनाइटेड कमिटी मणिपुर की प्रेसिडेंट जयचंद्र कोंथौजमना प्रेसिडेंट मेंबरसिंग ओइना सरुक याखी पनबा याबदी इंटरनेशनल पीस एंड सोशल एडवांसमेंट IPSA कंगलेपाक असी मियोइबगी हक कननबा अमदी चाखतपा मानबा खुनाई ओइनबगी युमफमदा लुप असी सेमनबा फिरेप लौदुना अमदी लुपसेगे पांदम ओइबा इरेचा पुमनमक मियोत मिनै लेतबा मियोइबा खुदिमक नुसी सानना हिमिनबा खुनाई अमसुंग अमतो ओइबा सक्तम योखतपगा लोइनना मंगोलोइड ओइबा मचत मनात ngakna चतपा मीगा गी मरक्ता मानबा थाक लेहनबा होटनादुना लाकपना लुप असी इंग्लिशिंग अमगा चमापन मौद्राव हुमदोइगी सेप्टेम्बर 13 दा रो फॉर्मदा मियामगी ओइबा अमदी लेबाकी ओइबा थौरम थौदांग पांगबा हौरखिबना कुपना खन्नरबा तुंगदा इंग लिसिंग अमगा चमापन मौद्रा तरीके सेप्टेम्बर 13 गी अयुकी मतमदा IPSA सेमदुना कंगलै खुनाइदा साफोंलखिबनी ngasi mapok kumon palam thoram asiga mari leinana IPSA gi president taurangbam Birjitna wafam kaya phongdorakli Imphal College ki tongan department mangagi watliba oza sing numit humni fawbagi manungda lengakna tharautrabadi college asigi students union na mahairoi singaloina na khongjang kaya sangsilagani haina lauthorakli Hiramasiga mari leinana ngasi union asina sinduna college asida pangthokpa paumi singa unaba amada union gi general secretary W Pari Tombana Imphal College asi Manipur University gi makhada leiba maming leiraba college singi manungda ama oiduna chahi khudingi mahairoi lising ama hena emission tongnari adubo college asigi history political science education philosophy amadi economics department sing asi haukiba chahi ani ahum asi oja watuna lakli maram asidagi college asigi mamangda leiramba students union singdagi hauraga chahi khudingi college ki students union na education minister commissioner amadi director da memorandum kaya piduna lakli adubo hariba memorandum sing adu ngasi fawba thabakta onthoktabana maram oiraga hariba department manga asigi mahiroi sing class mapung fana tawnaba hotnabada achauba awaba ama mayoknari maram asina college asigi mahiroi amadi oja singna hojik thingnariba khudongsadaba kaya asigi yenglaga lengakna numit humni fawbagi manungda awatpa oja sing thabira u karigumba union asina taliba demand asi lengakna thabak oina onthoktaba tarabadi lairik boy amadi kolom pairaga mahitamba lakliba mahiroi sing asina lairik tambagi mahota ojapiu haiduna akanba khongjang kaya sangsinnaba sem saba loire haiki हारिबा कोन पंजरीबा डिपार्टमेंट मंगा तरु असिगिदि ओजा वातपन मरम ओरगा रेगुलर क्लास फजन निथिना तोबो ngमदबा कोन रेगुलर क्लास निथिना तोबो ngमदबना मरम ओरकांदा छात्र सिंगना लाइक तमजगिना लागबा दुबो ओजा सिंगना लाइतबना मरम ओरकांदा क्लास तो फजन निथिना रेगुलर ओना क्लास तो तोबो ngमदबा हाइबदि ओजा वातपसिना मरम ओरगा मदुना कोन हंजन हंजना हाइर फावबदा अथॉरिटी सिंगना ताबिदरबनिना कोन ngasi मुसिजरबा प्रेस की चनाव सिंगी मेथड थमजरिसि नुमित हुमनि नुमित अमखक कोन ngasai ngasi ma ekoi education minister da keno ekona thajare loina education commissioner amadi education director da su ekoi copy honjarga numit 3 days ki matam ma kai ekona thajagi hariba numit humni fawgi manung asida karigumba mai leinaba authority singdagi response laktaba taragadi sidagi hena kanba khongjang sing ekoi satra singna akoi mahai tamjage mahai nithina tamhanbiu oja wali basing asi oja wahan biganu boy kalam pairaga laik tammaga leigedaba satra singda ekoi mahai tamhanbagi mahutta irang asi irang ona tholok naba baton tobiganu yamna thamoi sokpa thodok amada Bihar gi Muzaffarpur gi Bagmati tural da hi mathak makha onbagi thodokta angang 19 thiba khangdri hairi
Thaudok asi ngasi ayuk school tamliba angang 33 rom school satnabagi hida tonglakhibani. Thaudok adu Bagmati Tural gi Madhupur Patigat manakta thokibani. Thaudok tu gi matangda Chief Minister Nitish Kumar na phongdokhibada District Magistrate yauna Senior District Officer singda thaudok adubu yengsinaba haikibaga loinana angang sing adugi imung manung singda mateng piragani haikre. Rescue operation gi thabak sing sathari State Disaster Response Force Team ama thaudok thofam da sangsinkhre hairi. Matang asida nutulgi pau pizaba loishinjare MSTV mieng tabiriba singbo amuka hanna kajalna kurumjari.